Marup mayam, Interlink network ki security group sembagi kanaba amadi security group karam haina semgani haibagi matangda mijeng taminasi. Interlink Lab ki official Twitter account da changba matamda makoina security group sembagi kanaba se asumna haidi makoina haidi se Interlink gi nangi account da changba yakidaba natraga tungda identity verification tawbagi daka lakpa matamda samna hairabada wallet semokpa matamda problem lakpana maram oiraga Interlink user khudingmakki financial stability da ayetpo oini aduna sigi problem se tholoktanaba Interlink gi research team na multi node consensus mechanism ama security group system gi manungda semi haibadi group amada aikhoi amamna node oiduna punsinduna multi node oiduna group to the yauriba mi khaidugi security amadi accessibility hengadhalli tungda group ta yauriba miyoi amagi account da problem lakpa matamda group ta yauriba atai mayamna line verify tawduna account security amadi accessibility hengadhalli masida natana group senduna active oiminaduna group ki oina ITLG mine tawduna nongmuda mi amana 180 ITLG phawba phangba ngami amadi group semba game sanaba daw voting saruk yaduna Interlink gi ecosystem da hen active role lawduna wallet ta verify ITLG changpade hen mateng oi adu oire di marup mayam group karam haina semgani ahanbada Interlink gi interface ta sangbiduna makhada yauriba home button gi right most button da nambiro adudagi mingi nakalda leiriba plus button do click tawbiro aduga group ki ming ama hekta sembiro ai example oina ITLG haina semjal lage aduga save tawbiro adudagi makha group ki member add tawnaba button tholakani aduga add member sida nambiro aduga yohaningba midugi Interlink ID nambiro hojiki oina 123456 ana namsal lage aduga okay tawbiro sidagi di makhada thoglaiba share button se nammaga share tawkiba yare natraga yawgadoriba miduna magi Interlink app ta changaga search by invite code haina thariba sidanga sagi group ki code nammaga join tawrasu yare marup mayamna khangbigadaba ama group ama sembada yamdrabada mi ahum sudaba yade manga suragadi hena fare group oina taminnaraga ITLG token su hena phangani group semda mi leitragasu group semda bida itomta mai tawrasu karisu kaide adubu verify ITLG feature da wallet ta changpada hindaba yai marup mayam Interlink network oigera pi network oigera atai market ta tholokpagi update phangnaba channel asibu nungsibiduna like subscribe tawbiramu ngasigidi sida loijare thagatchari mijeng tabibagi mathangda amuk thengnarase